Imes PAODAM eng tabi besingbo namaitham kajal devina khurumjari ahanbada murueba pau pizari Democracy gi yumbi ahumni hairiba legislature executive amadi judiciary na constitution gi wangmada thabak tawrakpasing miyam gi mit na kong yahanbada press ke chobat thodang lei haina DIPR director na hairi Loinana English ngani kulumdoi gi me ahum gi thodok po ningsingduna miyam lekhidraba singi mafamda haikat lekat tamba yauna tharom kaya paksan pangthok na khri mapungwe papau Democracy gi yumbi ahum ni hainariba legislature executive amadi judiciary na constitution gi wangmada thabak tarokpasing miyam gi mit na kong yahonaba honabada press ki achoba thodang lei haina DIPR gi director Charanjit na Fongdokri. Wafam Singasi Kaisampa Kitnitapa to take the labor, DIPR Auditorium, the Directorate of Information and Public Relations, DIPR, All Manipur Working Journalists Union, AMJU, Amadi Editors Guild, Manipur Gapuna Kosam Maduna, Stepping a Future of Peace, Haivatimda, United Nations Kiming Makada Pang Tokiba, World Press Freedom Day Gitarunga, Marina Mahakna Fongdokibani, Ngasigi Taramaduda, AMJU President, Asem Bakta Amadi, ZM के प्रेसिडेंट खोगेंद्रो खोमड्राम प्रेसिडेंट मेंबर सिंह ओइने सरुक याकी DIPR डायरेक्टर डॉक्टर T.S. चरणजित न मखा तारदुना हाई खुनाई गे असोइब सिंह असि मियामदा खंगनबा होनबदा प्रेस की निंखा तंबा असि मथौ यामना ताई अदुमपु प्रेस सिंगदा एब्सोल्यूट फ्रीडम लेते हाइबा असिसु खंगमिनबा चंगी प्रेस सिंगना लौरिबा नत्रगा हावकदौरिबा पाउ अदुना नेशनल सिक्युरिटी दा सोकपा फुरुप मसल गे मरकता पामदबा थौदोक थोकपा याबा अमदी युमथंगनरिबा स्टेट सिंग गे मरकता निंगाई संगदानबा थोकपा याबा पाउ सिंग फोंगदनबा इंडियन कॉन्स्टिट्यूशन गी आर्टिकल 19 गे क्लॉज 2 दा मयक लाना पालिबा असिसु नैनबा चंगी फोंगदोखी प्रेस की फ्रीडम असिबु नहोना निसिंगबा अमसुंग प्रेस की फ्रीडम असिना कोई डेमोक्रेसी असिबु हेन फजहनबा अमसुंग सर्वाइव तौबदा इंपोर्टेंस ओय हाइबदो कोई पुना निसिंगमिनादुना कोई प्रेस की फ्रीडम असिबु कोई मुन्ना मामुनताना खमिना बनुमिनादुनी ngasi nuit asida कोई की मीडिया फ्रेटर्निटी दा लाइबिरिबा मयाम पुनमक कोई हाबना वर्ल्ड प्रेस फ्रीडम डे की विश तौजरी थैंक यू Senior journalist Nepram Krishnamohan Singda Thiam Prem Kumar Award Lanthokre Saitya Thopang Loop Imphal na Sinduna Manipur Press Club da Pangthopa World Press Day amadi Poetry Readings ke tharomda mana ase lanthokibani tharomadu da Asem Bakta Singh President All Manipur Working Journalists Union amadi Tongbram Amarjit Singh President Saitya Thopang Loop na athoiba mitung amadi tharomapu oina saru yaki tharomga mailena Mana Fangkraba Senior Journalist Nepram Krishnamohan Nahai Matam Amagi Ahal Laman Singh na Paugi Matangda Taklambat Tambiramba Singh Hauziki Matamda Yamna Ketnaba Uba Fangle Kutlai na Chingbadasu Ahong Bakaya Lakli Malem Pumbada Pangthok Liba Press Freedom Day Haina Palan Tauduna Lakli Adubu Press ke Freedom Adudi Fanglabra Haiba Wahang Asigi Oyadi Lamda Masida Ngasi Su Pangbangamdri Government ki CSO Singh Loinana Miyam ge Makaitagi Su Press Freedom Asig Fang de Haina Lawi Ngasi Su Lamda Masigi Press Sing da Choba Presser Sing Lady Hayeng Pauche Putokadra Putok Oidra Haiba Ngamdaba Fibam Amada Thabak Tauriba Suda Government ki Amadi CSO Singh Makaitagi Karigumba Amata Haidina Lady Lamda Masida Tokliba Lan Asida Media Person Singna Thodok Tokfam Mapam da Satuna Kupna Yeng Bagaluna Pau Sing Miam da Yahonaba Hotnari Tabak Asi Tawa Matamda Makoida Tenariba Awaba Kaya Sing Asi Kangbiba Watli Tang dagi kolom na hana kalli harabadi Tenariba Kaya Sing Asi Kut Tabak Ngamdana Lady Maram Kaya Sing na Press Freedom gi wafam ase phangbang ngamdri phangnaba hotnabadasu wakigani ngasigi tharamadu da chongtham ongbi subadani President Leikolna chair loduna siding nabagi tharam amasu pangthokhi maram yamna lei maram japagi political culture haigatra ko hui leiba leiba si dei manipuri political culture haigatra kai no khangde kari haigatra no khangte masigi pressure yamsina
ngasi malom crematorium manakta smart IED ama pokhai khibadu ban blockade amasong shutdown kausinduna iramdam asibu mahan takhalliba miyambu awabagi masata henna awawa pina bhotnariba leibak astige tungnam chatpu khongaunariba amasong Imphal airport ki khuthangda mayai kaba nisage potlam sing puthok pusin tawriba pumnamakta piba aroiba warning amani haina Kangnaipa Communist Party KSCP gi Information and Public Relations Department ke Secretary na thadorok Charol Aman Afongdorokli Charol asina makha taribadi ngasi airport gate tagi khara chotlaga leiba crematorium manakta smart improvised explosive device ama pokhai hankibadu ban blockade amasong shutdown gi karba tawba amasong kwamana tobacco based products sing alcohol amasong atei mayai Kaba nisagi potlam sing airlines manager kharagat manaraga Manipurda pusilakpa syndicate singi oina chathakiba aroiba warning amani lambi chatpa miyoi sing soktana bahaiduna fit kunmanga gi radius cha motion detection tawba ngamba audio sensor na overriding smart IED oina sizinakibani hariba warning blast adugi nungi oiba pauzeldi ahanbada lebak asigi mahairoi khunaibu temsingnaba nongmagi sura nomlaga chora taliba singi punsibo hen awawa piba amadi politically motivated oiba singna political bargaining chip ki mawongda sizinaba yaba ban blockade amasung shutdown asi haiba numit asi ngasi haiba numit asidagi manipurda tawbiganu madugi mahutta Loilam lengak asigi mainaba authority ge office ta leibak miyam khubtuna chatlaga akan mamongda makhal makha kaya ge protest tawbana hena maram chaba mahi yanba oigani ani shubada education sector bo hena soksin ba yaba makhal amatagi lakhapiganu yelhomi singi nauna inkhalak liba je inaw singbo mahi masing niyam chumna hayanba haibasina aikhoigi khwaidigi chawba pangal oirakani aroibada kwa marugi manungda heroin lotuna Imphal airport ki khuthangda airline manager singna manaraga puthok pusin tawribasi khudakta lepu amadi maru oidaba hakjang sokanba yaba kwa talab khaini amasung yubu air cargo gi khuthangda self chawna thadaraga manipurda pusilakpa yaroi karigumba mathakta piriba warol ahum asigi wangmada organization natraga mioi ama natraga kharana thugairakpa taraba makoibu kukina ko terrorist singdege hena sathiba kanglei paki yeknabani haina lauraga matik chaba chayak pigani haina KSCP ge makaidege khangal lakpa lunana maduda lebak miyamna irang wakat mifamna chingba taroktanaba mangjawnona hairi Kokomina sinduna 3 years of Manipur crisis haiba hiramda Manipur People's Convention ama lamdam asida thokliba wathok chahi ahum surakpaga mainina pangthokkibaga loinana warep taruk laukhre palace compound laiba iboyama sumang lila sanglenda pangthokpa nomagi oiba Manipur People's Convention aduda AK Sethajit retired head political science Imphal College na moderator amadi Kokomi gi convener YK Dire na chairman oidina CSO leaders media persons eminent personalities scholars intellectuals ethnic community gi representatives sing amadi IDPS amasung BBF gi representatives kaya tungan ba wafam sing thamnaki Thamlakkiba wafam singda yumfam oiduna miyamgi mifamna laukiba warep sing adugi manungda haukiba chahi risingani kulumdogi me ahumdagi hauraga tangka kayarakta Kokomi amadi Manipur miyamna lepnakiba warep pumnamak ngasigi miyamgi mifamna amuk hanna khannaraba matungda henna cheksin handuna laukiba warep pumnamak thabakta onthok hanaba Government of India amadi Government of Manipur animakta taksin bagaloinana makhal makha kayagi democratic oiba khongjang sing tongan tunganba lekai gi club maya paibi makai gi local bodies singalona na chongsiminabaso Kokomi leadership tat ngasigi mifamna sinaba haiba wafam asini Tronglaubi amasung TM Kamsong khul ani da thokiba narco terrorist singi saram chatki mihas sing adu ngasigi convention asina ngamkhaitena yaning da phongdok pagaluna thodok sing adu da chenaba terrorist mihat pasing amadi mihat asi sathabada Chathanaba siliba sing adu athuba matabda faduna matik chaba chairak pinaba amadi miyamgi khongjangda CRPF na mioi ahum hatkiba thodok adu athubada judicial inquiry tawnaba government ta makhatana miyamgi mategalunana Kokomina leizabat thakta taksinba India lengak na chin kukina ko terrorist sing sizinaduna
atat akham leitana landa hali haiba moral shiri loina masina miyam gi punsi temsing narakba asigi mayokta People's Convention asina kokomi gi liching makhada chathariba khongjang asi lepa leitana chathabaga loina iheu asi democratic oiba mawongda hena kansin hanba loina mari suba warepna haukiba April 15 da kokomina leipak miyam galina nengakta hangkiba wahang tariki pakum adu peningai oidaba maramna wahang sing adu ngasigi miyam gi mifamna demand oina lengaki mafamda thamba hariba warep sing asi ngasigi mifam amata oina yanaki Chahi kudingi numit asibu narco terrorist singna malengi tungan ba lebak singda micham miyambu ot liba amasung lebak kayagi politics yaksinduna narco manigi matingna election da makogi agent sing miyamgi mihu saduna bot kahanduna lebak kangkong chahal liba kaya sigi mayokta malengi miyam pumnamakta khanganduna mit panghanduna narco terrorist sing asibu punna thengna minanaba kholaw lawba numit ohelasi Manipur dasu haukiba chahi ahum masida Government of India na tongsinduna micham miyambu ot nairibasi malengi mipung kuding ta khanganba Manipur People's Convention ashina chahi kudingi me ahum masibu anti-narcotism day haina lauthok na lepa loina United Nations amadi masiga mainan ba organization singda me ahum asi International Anti-Narcoterrorism Day haina lauthok pinaba taksin ba haibana chingba asini Matik saba pakhum mama government gi digi masak to patho thabak thong sing pangthora pri phawba ai khoi leipak miyam na ngasi sangsil liba miyam gi oiba democratic oiba kongjong jing sidi sangsil pham to ya bi simaina kokomi gi maikai digi thamjage Bridging debates for a shared future Haibahiramda Homlak Suba third meaning sing numit palan ngasi Federation of Civil Society Organization Fox Manipur na sinduna JN Manipur Dance Academic Auditorium da pangthokri ningsing palan tharom aduda BM Yaima Saha Acting President Fox M Sarojini Leima President UMO L Mema General Secretary Manipur Kaithal Nupi Marup na tharom mapusing oina saru yakhibagaluna Dr. Puyam Rakesh Independent Researcher M Haupu President Tribe Organization Belly Manipur na wangangloi oina saru yaki ahum suba third main ningsing numit kamilena Fox ge acting president BM Yaima Sahana hai ngasi pangthok liba ahum lok suba third main ningsing tharom asi haukiba chahi lisingani kulum doigi me ahum dagi tholak kiba irang asida miyamna thengnariba kudong chadaba awaba sing asi matau karamna kokhan gadage haibagi matangda khananai nabani Manipurda President rule leiriba matamda praja miyamna popular government ama lakpa pami adumapu popular government ama laklabaso thokaidaba thodok kaya tholakli miyamna popular government ama laklaga irang asi nyam tharani khalui adugi mayokta kuki terrorist singna tharokliba thawong asina miyamda wahalakliba amadi chahi ahom lili camta leiriba ichin inaw sing asibo matau karamna makhoigi asengba mayumda karamna halangani miyamgi awaba matau karamna kokani haibagi matangda khanaraga miyamgi kholaw asi center amadi state government ke nakongda yahonnaba pangthokpa mifamni phongdokhi Manipur miyam ase akoi tangdu leita ba phiam sing phangdri maruina IDP sing nangasi chai ohom phaklaba sibauta nina ta ba punsi mahinga ma phangma ngamdaba asigma phiam sing ase miyamgi oiba apunba punjen sing ase center amadi state lengata yohonnabagi oiba adumba akoi thawrama mane ani Thawbal amasung Kaksing District Apunba Loop Takdal Manipur na sinduna khongjom kheba jingdak ngasi ing kumja listing ani kulumdogi me ahum dagi lamdam asida thokliba lan asida lamdam asigi kannabagi damakta thawai ka khraba athauba singda haikat leika tamduna ikai khomnam oikri hingminasi aikoi pullasi aikoi haiba hiramda pangthokiba me tang ahum ningsing thawram aduda Takdalgi President Y. Begasandra, Legal Advisor and Modu Kokomigi Hanagi Convener Jitendra Ningomba, Konsam Michael na President Member Sing Oina Saru Yaki, Lamdam Masida Lariba, CSO Sing, Manapaibi Loop Sing, Club Organizer Sing, Amadi, Mahiro Loop Singi, Mihu Sing na Saru Yaduna. Pangthokiba tharamadda Y. Begasandra na hai me ahum asi kaubang naroidaba itihasik oiraba numit amani numit asida takdal na chahi khudingi ningsing tharom pangthokani masida lamdam asigi miyamna achoba thodang lobiu aikhoi punna hingminasi punna chakminarasi haiki
Matam kayagi mamangdagi sem saduna laklaba Manipur apunbagi saktam thugaiba pamba kuki narco terrorist singna ikhang khanghaudana ing komjali singani kulumdagi me thagi tang ahumdagi maitai furupta andarakduna hauzik fawba irang laksin bangamdriba si chahi ahum mapung farak pagaluna kuki terrorist singna landarak pasida thawaina ponta pikraba hauzik fawba thiba khangdriba athauba kayagi mafamda haikat lekat tamduna ikai khumnaba utpagaluna soktuna lehauraba amadi mayum makai thadotuna Lanjoina duna awa anan Nahauraba singi damakta awawa fongatuna maitai makeup thokpa numiki ningsing palan tarong asi kaksing manaw chingda leiba athauba yengkhom jiten amadi ngangom nevi ls daifabagi leiron chanphamda management committee kaksing district athauba singi ningsing khubam amadi All Kaksing Clubs Coordinating Committee na sindina pangthokri thauram aduga mailena All Kaksing Clubs Coordinating Committee ge President Oriba Khetri Mayum Dharmadas na phongdokhibda Manipur ge khwaidagi laibak thiba numit Oriba 3rd May thaudok asi haujisu makha tana chathariba lan asi chahi ahum mapung farakle thaudok asigi matung tarakpada Manipur gi damakta thawaina ponta pikraba athauba singda ikai khumnaba utba oina tharom asi pangthokpani hauzik su iramdam asigi saktam miyamgi lantum amadi punsi asi praja singna ngang harabasu lengak asina yadaba khongkhut punbibagum thambiba aduga lengak asina chap chana thenarabra natraga mathau pangthoklabra haibasu lengak asi leitabagum tauba masina praja singda kayagi matik wahale lengak asina praja miyamna phanghangadaba lebak amagi constitution na piriba haksing phanghanbidana leiba right to free movement so yahanbidaba praja singna masa masagi poknafom lamdam da masagi mayumda hanjinjarage haibasu hanjin handana ujek tawna lehanbiba asi lengak ama oina tau pham chuthok thokte Lengak pasingna MLA Minister Chief Minister amadi Prime Minister ama oina wasak lawbada ngak khiba wasak adu ngak tuna masagi mathau chap chana tobiu praja singi punsibu ngak sembiu haiba wafam su phongdok lakhi ngasigi tharamada da Kaksing Municipal Council amasung Suguna Municipal Council ge caretaker chairperson sing councillor sing Kaksing Bazar Business Welfare Association ge member sing Kaksing Gaithal apunba imalup Members sing Arambay Tengol Unit 26 Kaksing Tengoloi KSS Romes amadi atopa Tengoloi sing loina na tungan ba CSO kaya yauna tharom adu pangthokhi Kokina ko terrorist sing na maitegi Micham miyamda kumjali singane kulumdagi me ahumdagi zatharakhiba lan asi aikoina loire haina loba yadri lan asi loidribanina langi damak aikoi matam pumnamakta sem saduna chaksinna lekhise haina United Club Palel UCP ge convener Moirangthem Jibanna phongdorakli Arambay Tengol Unit 14 Palena sinduna Palen maning lekai community hall da pangthokpa irei pakidama kukina ko terrorist singa mayok nabada lekidraba athauba athaubi singi mafamda haikat lekat tamjabagi thauramda mahaki wafam asi jibanna phongdokhibani jibanna makha tarduna hai Palel asi kukina ko terrorist na Manipur asida mapung oina maitai singbo macet tanat Thugaiduna manghanaba satharakliba lan aduda lanfam oikhiba mafam amani adugumlaba lanfam aduda maitai kanglupu ngangthok chanaba hotnabada miyoi kayana thawaina ponta pikrabani lanfam aduda palen kananabagi dama miyoi anige thawai fawba kapiram khribani miyoi kaya amana aso apan nangkribani makoi sing adugi mafamda aikoi ngasi Hairang lairang khara dang kachoriba asi lehauriba ekhoi gi damakti laibak forabani kumjali singane kulomdagi me ahum deserkiba lan asida kuki singna nongmai kapa khara khajikti hanthaki nongmai makhol taba khara khajiktang lepkiba sida aikoina lan asi loirabui ningba asidi aranba oigani lan asigi chap chaba operation ama purakpa haiba adu ngasisu oidri mamang thagi tang taretasu kuki narco terrorist singna bom kapsul laktuna pikliba angang ani amasung Happy Kriba aduni maram asina aikoigi hingnanaba selsu tandaba yade thabak su daba yade adumapu aikoina matam pumnamakta ifrup ireba kannabagi damak wakhal adu khanbiu lebaki oiba chap chawa firep ama waroishin ama puraktriba fawbodi aikoi punna changsimina khisi haina su jibanna makhata na phongdorakhi
3 May 2023 da thokhiba kanglupki irangda mama lebaki damak thawaina pontha pikraba athauba athaubi mafamda ngasi khambok da leiriba arambai tengol unit 4 na sinduna Thawal district khambok part 3 khunau lekai da leiba committee hall unit ST commander athauba maiteina luchingduna masing yamlaba tengoloi singna athauba athaubi gi mafamda minute ani tumina leiduna athauba athaubi gi photo da tengoloi singna aikat leikat tamduna ikai khunaba utki Tawram aduda AT Unit 4 Kambo Commander Athauba Maiteina Hai Arambai Tengol gi oinasu laiba unit khuding dasu Tarom asi loina sili Kambo ki oinasu AT Unit 4 na koliba Kambo khunau lekai gi lairiba community hall asida sinjabani lekidraba athauba athaubi makhoi gi thawaina lairam lenda ingna chikna layuna bahaiduna makhoi gi mafamda ngamjaba hairang leirang katraba gi Tarom asi jamna sinbani haina mahakna makha taki Youth of Lamding na sinduna Maitay Mikap Thokpa Numit Palang Tarong ngasi Lamding Multipurpose Hall da pangthokre Lamding Lekai Manga da leiriba club organizations ahal laman Mayapaibi amadi Satra Naharo singna mapung oina saru yaduna Manipur gi hause oriba conflict asti chahi ahum mapung parak pagaluna Lamdam sibo kanana bahotna bada thawaina pontha pikraba athauba athaubi singi mafamda haikat lekat tamduna ikai khumna ba utki lan asida thawaina pontha pikraba More Ward number 7 Turial Wang madagi hauzikna Lamding Higher Secondary School ge lip camp talariba athauba chirom itwa maite jahi kuntra nipan more amadi Lamding Lashram lekai dagi athauba tawrangbam Risikumar puhumdoigi imung manungi mioi singsu tharom aduda saru yaki Athauba singda haikat lekat tamduna ikai khumnaba utpagi tharom aduda saru yaduna Kambo Kendra ge MLA Okram Surya Kumar Singh nahai lamdam asida thokliba irang asi Bharat Sarkarna loishinge harabadi yamna laina loishinba nga yabani adubu ngasi fawada Prime Minister Home Minister amadi Bharat lengakna Manipur da thokliba irang asi bo loishinnaba Special Parliament reform ama fawa phambi daba haibasi nungaitaba fawi Manipur gi tungi maraibak Naharo Singh amadi lip camp ta lariba Singh Kambiduna atubada loishinna bahotna biu haina mahakna marilina ba Singh pungning jingsen ki Chahi om surak laba Manipur da thokliba irang asigi hau Kiba numit ng singduna Walmite Council WMC Manipur Unit na singduna Moirang Sendra Rota May 3rd Remembrance Tharong ngasi pangthokre Tharong da saru yakiba singna irang hauba numitagi hauzik fawbada thawaina pontha pikraba athauba athaubi singi mafamda haikat lekat tamduna ikai khumna bo utpagalona layoi khraba Thawai singna lairam lenda ingna chikna layunaba minute ani tumina leptuna taibang semibe mapuda thongni ki Tarom aduda saru yakibi RK sakitombina phongdo kibada Maitai asti ningthau palamba leibak ni haiba wari adu khakna aikoi kanba ngamlaroi malemda Maitai miyamgi yumni aikoi amata oina punsinduna pakhatpa yaba thabaksing pakhat minarasi Manipur asi Maitai haiba mioi furuk aikoi gi haurakfamni aduna Manipur kannaba ima singna maru eba thodang larasi haiki Nambol Kaithel da punna chaminaba oinam Nambol Konthauzam Nauria pakhang lakpa Wangoi Assembly Constituency mangana konba mapam singdal Labour Club Organization Mayapaibi Chani Kunithoi gi apunba loop ama oriba United Protection Committee Nambol na sinduna Manipur da thokliba irang loisilu lengaki damak miyam lei ngamloidaba oiragana from thado haina achoba miyam gi khongchat ama Nambol dagi Kodom popi fawa ngasi pangthokre miyam gi khongchat aduda Manipur gi saktam kaiba yaroi Manipur dagi kuki narco terrorist sing maru phangna muthatlu census tawdringai da NRC hana tawgadabani IDP sing atuba matamda mayumda hanjan halu tronglaubi amadi TM kamsonggi thaudokta chenaba sing choirakpiu state level CSO sing punna thabak taw Manipur dagi Central Force sing lokthok ko kuki narco terrorist sing thengnaba ngamdaba lengak from thado haiba khola kya sutlauki miyam gi khongchat adu Kendra mangagi yamlaba miyamna saru yaduna tidim lambi gi Nambol Chabal lekai dagi hauduna Nambol Bazar Nambol Chingmang Nambol PS Foizing Lamban Utlau Chanura Bazar Faraga Konambo Pilam Kaidagi Mamai Lerektuna Amuk Halaktuna Nambol Bazar da Pantungfam Oiki Amadi Manipur da thokliba irang asida lekidraba athauba athaubi singda lei katuna ikai khumnaba utki miyam gi khongchat aduga mailena United Protection Committee gi convener Thokjom Lamjing bana phongdok kibada Manipur thugaiba pamba kuki narco terrorist singna lisingani kulomdogi me
ahumidagi hauduna maitai hatlaga Manipur thugainaba haina sadarakliba irang asi chahi ahum farakle chahi ahum farakpaga mainana miyamna chotliba khongchat asi government pu empower tawbani makoigi damak miyam leidi haina takpani adubu kuki narco terrorist sing asi maru phongnang muthatlu lengaki tafom thokpa mathau tau lengaki mathau haibasi miyamgi punsi lanthum law and order maintain tawbani adubu makoina mathau tawba ngamdragadi dissolve tau miyamga punna thengnaminasi amadi manipur da laiba CSO sing organization sing masing ka hena yam khalakpa mana tawningba tawhalakpa asi amato oina punsinduna ihau amada chapminasi karigumba punsindaba tarabadi kendra manga da laiba miyamna nakoina tawba ihauda saru yaraktaba yai haiki bugi kai situation ngamde adundi ahoi adum india lengang na aikoi divided aikoi che khaido rabara policy ma tawra kanda mayam na hainari ba pungsi war ka se masi chumabra haibagi aikoi miyam da haurak pagi wahang ma sidi lagle Chahi Om Surotlaba Manipur Thokliba Irang Asigi Haukiba Numit Ningsingduna Thambal Mari College Oinam Lik Camp Committee na Singduna Irang Asi Hobadagi Ngasi Fawba Thawai ka Khraba Mioi Singyo Famda Ikai Khumnaba Uduna Maira Katpagi Tharam Lip Camp Asida Ngasi Pangthokri Tharam Adada Saru Yakiba Torbung Chorchanpur Napattagi Lanjon Naratuna Thambal Mari College Oinam na Chungse Fam Lauriba IDP Singna Maira Katuna Irang Hoba Numittagi Hauji Fawba Thawai na Ponta Pi Khraba Athauba Singi mafamda ikai khumnaba ipagaluna laiyoi khraba thawai singna laram lenda ingna chikna lairunaba minute ani 2 minute leptuna taibang semiba mapuda thongni ki tharom ga mainana torbungdagi wangjam premjit na phongdokibada manipur da lairiba IDP singna maitai amadi nagagi thawai ka khraba athauba singi mafamda maira katuna ikai khumnaba utpani makoigi thawai singna laram lenda ingna chikna lairuba oisanu makoina mapok ama amok polak lagadi imaleba manipur asi kanbada thodang lauraba oirasanu haiki Kumjali singani kulumdoigi me ahomda kukina ko terrorist singna maithai da landarakuna manipurgi apunba saktam thugai na bahotna rakhibada ireba ki damak thawai ka khraba athaubi singi famda haikat ekat tamduna ikai khomna utpaki tharom ama ngasi yaripok bamol lekai committee hall da supang thokri ireba ki damak kukina ko terrorist singna mayok nabada Thawai kat khraba athauba singi mafamda haikat lekat tamjaba haibasida arambai tengol unit 2 yaripok na sinduna pangthokiba tharom aduda yaripok maikaidagi leriba clubs organization maira paibi lubsing amadi 80 unit 2 yaripoki makhada leriba branch unit singitang tengoloi singna saru yaki tharongi manung chanba oina saru yakiba singna irebaki damak thawai Thakraba athauba singi thawaina mapuke lekolda ingna chikna pothabo obiresanu haina awawa phunglopa loina makoigi photo da haikat lekat tamduna ikai khunaba utki tharom adada apunba nupi khunai lamjing mairan loop Imphal East Aripok wangi president Ima Asem Ibetombi Leima Nongpok sayang apunba luki president Ananda Laishram Yaripok apunba maira pabi luki secretary matauleibi maibam lai manayoi club yaripok ki president P Araba Maitai amadi bamon lekai yoi club ki president Mutum Ziten Maitai na chingmana wangalduna Arambay Tengol na imaleba ki damak lauriba thaudang kayabu singthaki ngasi chahi ahum mapung pharaba kukina ko terrorist na thariba thawong sing asida India amasok Manipur lengakna pakatliba thabak thawong sing asida pendaba amasong thariba lan asida amadi tungi firep ki damak naha singna lawgadaba thaudang singi matangda wafam kaya phongdoknaki amadi athuba matamda kukina ko terrorist singbo takthokiduna mahausagum tangdu leitaba ingchikpa iramdam ama ohennaba khongthang lokhatlu haiba wafam singchu thamnaki United Development Club UDC na 3rd May 2023 da thokiba tamthiraba maitai amadi kukina ko militant singi lan aduda laikhidraba mioi sing adugi chahi ahum pharakpagi tharom manipurgi mafam khudingda pangthokpagum ngaikhong khulen da su United Development Club UDC na sinuna ngaikhong khulen mamang mandop tak ngase pangthokri tharom aduda saru yakiba singna me ahum lisingani kulumdoidagi hauzik fawbada chahi ahum asida thawai kat khraba mioi sing mafamda haikat lekat tamki Landa leki draba amadi ngasi fawa thiba khanina leribasing
Lanai tahanba yaroi lengakna akhanaba tharang lakhotkadabani haina athawbasinggi ningsing khubam sengwa sagatpa loop agnisel khundrakpom kendragi wangangloi tongjam sormojitna ngasigi yumnam patlo jingjinda leiba landa thawai ka khraba khundrakpom kendragi athawbasinggi khubamda pangthokkiba haikat leikat tambage thamga manina phongdoraki agnisel khundrakpom kendragi Kendrana stingna pangthokkiba homlok suba athawbasinggi ningsing tharong maduda Ayu angan badagi hauna athawba singi khubamda leikatki tharong amalina tonjam sormojit namakata aduna hai lisingani kulumdagi me ahomdagi kukina kotaris singna maitai de landaba horakpadagi kuki thengnabada amadi kukina faduna hatkraba maru fawba fangdena langla langjing khangna mangkraba mioi sing ichamjamna laikidabani haiba lawba yaroi lengak namicha miyam ngakpa ngamdabadagi isai rono ngakchona ba hotnabada laikidraba singileng Lengak na tawfam thopa khudingmak tawifam thoi lan asina maram oiraga mari makong khangdena mangkraba mioi singe death certificate fawba chahi tareki matungda pigani haidna lengak na leithokpasi angapa fawi cabinet mifam ama famlaga khudakta pifam thokpa death certificate piba yabadu panthaduna leribasi lengaki thausil yaudaba thausil ni fongdokhi Grace Cottage Cultural and Educational Development Foundation Grace Cottage Academy Kaksignas Makhoigi School asidagi haukiba Manipur Public Service Commission MPSC na lauba Civil Services Examination 2022 da Nipang Suba rank ta mai palaklabi Dipa Maibam 46 Suba rank ta mai palaklabi Moirangthem Arnoluna na Central Board Secondary Education CBSE na lauba Class 10 Examination 2025-2026 da School asige top 10 taraklaba mahiroi taramathoibu School asina harau taramna Makoy bu okpagi tharom ama ngarang Grace Cottage Cultural and Educational Development Foundation Kaksing na sinduna Academy asigi auditorium da pangthokre tharom aduda Grace Cottage Academy Kaksing gi President M. Ivohol School asigi Principal Ketrimem Chauba former academic in charge and Radamani Academy asigi founder Ketrimem Gangana Daishta Fongki Aroibada maru eba pau amukahna pizari Democracy ki yumbi ahumni hainariba legislature executive amani judiciary na constitution gi wangmada thabak tarokpasing miyam gi mit na kong yahanbada press ki achawa thaudang lei haina DIPR gi director na hairi Loinana ing kumjali sing ani kulumdoi gi me ahumgi thaudopu ningsingduna miyamna lekhidraba singi mafamda haikat leikat tamba yauna tharom kaya paksana pangthokna khri matang asida image palam sanwachaba loishinjari mi eng tabiriba singbu amuka hana khurumjari